Manipur gi horakliba naharol singbu mikap thokan mayaba khongthang ama oina Manipur University da mahai tamliba maheroi trama thoina University asida leiba mongsong gumna isong songna sijenadraba kanadaba lam amagum leramba mafam ama tarbus mai pakna thaba ngamlei mahai tamna masana masabu thabak pizaduna senthok leihananaba honarakliba pukning thoganingai oiba thorang asigi matangda SKTV News ki chief reporter Khetri Mayum Premchandagi akhanaba paudamama Miyam na uriyo mapamasi Manipur University gi Manipuri Department gi hek maning thangmada leiriba asang mamana masing singtana thallaba mafam asini University asigi mahiroi trama thoina thawai yauna honabadagi mahi fangma hauraba tarbus ki farm Napi sinana yomlaba karigumba amata sisinadaba lamsing asi mahiroi sing asigi oinadi kanadaba afam natte makoigi oinadi achouba kudong chaba amani Mitadi uraba yam thina songaga kiningai oi masam de leramba mafamni koina haji watermelon tharise aduga senmit lonju khaga phagatna bo hotna ba koi masenju aduga mingol dagi yam mi pantang mai mong da koi Manipur se leibasi simadi koi na ha moina ju tasina pendaba challenge amoina na ha moina taurage aina ju koi mana na changjala pani ba kai gumba ban rocket ama hek tawba kanda mapan dagi thingi ba matamda tarbus khaki wana tab atai mahi marong alu hawai chengwai hairi jingje koi Manipur da lam leijadabani haibodi fa leina manghalise sigi ju pendaba aduga yam atenba matamda yam thu matamda kamaina senmit lon phagat gadake koi du sen yamna phanggadaba mahi marong geng pada tarbusiona khallaga thagibni aduga somda samput awai beans ka tharise moi yam tenba matamda athubada sen ken tanba yaba oiba aduna watermelon joina thaje aduna koi mem manara thagim pura numit chupam subaji yaw de hafta amagi manungda Saturday Sunday ji koi off le off matam jida ayamba di sui aduga atai class loi nangnaba chatnabani na pung mapon mamangda class at yadamna adugi mapan gi mamangi ayuki matam je se pulap koi WhatsApp group ama leye PG Farmer Manipur University na WhatsApp group sida koi je pause hainaraga matam chap cha hogan aji ayung manga de suja de manga de suji adu matam ju ngaknabida manga de nipan buk suji suraga adai hallaga amu classu nangnaba yawruba class amu halaga mu evening gi ngak pungai ma rest lauraga evening jum chamana suji haraga maina suraga pakraba area je masi churi haigatpa yompak berchan pairaga dai kangul yanba dai chara semba khudingmak che koi masen yingjen manaba wakhal manabdo adudagi si thaksi yaw pani haina thamjeri Manipur University gi authority dagi aya baloro matungda hostel leiminaba wakhalon manaba makoi trama thoi punsinduna mongsong gumna leiriba chawrang lam ekar ani rom pak sawba mafam adubu sengdok pa haurakhi mai masing tambaga lau singugi thabakka ani asi punna chatmina bahaibasi araiba thabakti natte adubu sayi asigi February thadagi hauduna nongmagi aphangma matamda khara oirebasu angam bohonaduna lakpana ngasidi tarbusing asi mahai pale ahan ba hekpa numita demand ga supply ga demand henjulakhe kg chatruk hen yonmagam khe cheyol amagi matung nauna amuk hektuna miyamda maruoina university asigi mahiroi shingda ahong mamalda fanghangadawri koina hana thadringai da ju koi wakhalda yam men oina khali isingji ne isingji laitraga de mahi marong amta thaba yaroi je koina hana keno tawbani na sigi lambi gi hek manak sida inak na lila khong maril je siji lairamba aduga siju hana lairamba jingda chehi manga tara gi history da sigi khong ji ising tatpa khotpa laibra phajana hanga matungda ising lifetime chehi chupa suk tatabani haibudu dagi sigi khong ji dagi ising je supply tawraga si mahi marong jingji thaba Mahiroi Mukhoi Trama Thoyasi, Southeast Asian Studies Tamba, Human Rights Tamba, Manipur Institute of Management Studies Tamba, Department of Vocational Studies and Skill Development, Lorena Manipuri Department Hariba, Department Sing Asigi, Mahiroi Sing Ngakani. Kusem gi har yaudana, Lokta ki Pumdi Sing Haptuna,
ꯍꯣꯠꯅꯔꯛꯄꯅ ꯃꯈꯣꯏꯒꯤ ꯃꯍꯩꯁꯤꯡ ꯑꯁꯤ ꯌꯥꯟꯕ ꯉꯝꯈꯤꯕꯅꯤ ꯇꯔꯕꯨꯖ ꯈꯛ ꯅꯠꯇꯅ ꯇꯣꯉꯥꯟꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯃꯔꯨꯑꯣꯏꯅ ꯍꯋꯥꯏ ꯑꯁꯥꯡꯕꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯃꯗꯤ ꯇꯣꯔꯕꯣꯅꯆꯤꯡꯕ ꯀꯌꯥꯁꯨ ꯃꯐꯝ ꯑꯁꯤꯗ ꯊꯥꯕ ꯍꯧꯔꯛꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯗꯤꯟ ꯁ꯭ꯇꯨꯗꯦꯟꯠ ꯋꯦꯜꯐꯤꯌꯔꯅꯁꯨ ꯃꯈꯣꯏ 13ꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ gini lamang oina sum lamlem oina napi sinang hausin leibasi oi drama thoina kusam naraga tempo patokna koidokna oi ifar mayam am piraga laik tamna research tawna ahang matamda jaga si fajana koi koidok patokna watermelon gi farming gi podam na sanghlai si yam encouraging oiba koi thabak ne nai khanjai laik tamna research tawna ahang matamda sumaina tawge habagi initiative lawkhalaiba wakhallo lakna thobak tawrisi Manipur University da humble DSW amoina leijaba angang mayamgi welfare gi da sum yaujaba amoina ai masi amna hawai chang yauna encourage tawjai hawjikse Manipur si maruena tampaki area swaja leibasi irrigation gi kari facility khara watpana maram moina double cropping gi kari gi posi tawse dum khara watli nungdun hana taba matam se thaba yaba mahi marom gi rabi crops ki kari gi mayam ama radio da kari da powdin piba mayam ama lei pasi yam phajana down to village level haijaba tai pasi ge level da kumthara ga miyam da sensitization program tawbi da kanda aba ingang phangdaba naha mayam ama su lei lai su tam lu ga tokpa neo literate oi gum mayam ama su lei sumo mayam si atopa negative oi ba pota chat kidana ba koi kalen ni mahi marong thabi abagi posi da fajana sanitization program su pira kanda basic training su pira kanda aduga incentive masama su kra pira koina matam gi mahi marong thabi abagi thabok ti yausil lagadi koi pothok da kana ba piba khakna tana masai gi hare madam matam manghali gi save tawbani loina ai naha jing si gi wakhal lon si afabu maike da urna bo hona da maten pa gi jai मखोई 13 की ख्वाइदगी सिंथानिंगाई ओइबा वखलोंदी मिपान तांगदना हिंगबा ngamnaba isane isabu thabak pijaduna senthok leiba lamdam ama ohinnabagi manglan asida thabak tawba hawrpa asini wakancha thabak subai haina bijal lemna matung taba dasu tawe khale wakhalon je khogi oja subasna ogi second semester kaba kanta oi signi mang do riba kangthang je sida class tawe tumam kunjumhon gi soviet ke lebak ta duta ta ko mix farming ge adugumba uzbekistan ge khona bakan bage tawu singugi adugumba chokhlap mayam gi ta ko duta akoi som yengtho ubda khoi song dun leiba mayam sigi da khamda koi noi gi te hamin kamina riba khoi lamine ba mayam siga tanaraga wakhalon gi phauja ke hate akoi jo hana pot to hana pajana labor work ta gi hawradi aina heng thaba ma tawning ade aina experience su lehoba tardi pot to aina keno weraga makha thaba jin sumai sum tawdoni pot vai haibe thajari basina khoi unity ama sagatpa ngambagi yam nusiba mami ama sa tajari khoi taw se khoi asima tawsi haraga de khoi se inna daba Manipur University ki mahiroi 13 na paikhatliba thaurang asi yamna singthaningai oiba thaurang amani makhoibu University asigi Super Students 11 haiba mingtho sifauba kauba yaraba thaurang asina Manipur ki horokliba naharol singda horokliba mahiroi singda masana maromdom lepsaba ngamnaba thabak chihau thidana ba yamna chauba paujel ama message ama dipiri masina maram oiraga Manipur bu mipal tangdaba Gonena leiriba thabaksing ekona pakhatpa yaba mangna tariba thabaksing asi paikhatla kanda senthok lambi leina mapan lomna mipan tangdana hinglasi haiba yamna chawba wakhalon amasu nasigi maroi 13 na paikhatliba thaurang asina miyamda paujel piri SKTV news kidamak aurum joriba Ketumanium Premchan Manipur University Kanchipur